Drug oirambe ai haina chingnabadagi ngarang khudakta sil tawduna thamkhraba pack tawba box adu ngasi Lampel Post Office ta USF gi president amasung NAP ki OC Bikram yauna thugaiduna yengbada Actimen haiba tablet mayai kaba nisagi saruk yamna yawba makhalge tablet strip leasing tarani thoiga chamri oiram le hairi OC Bikram na USF gi volunteers singa khushamnaduna hairi report asi Lampel Post Office tagi phabani magistrate ke ayaba yawdabadagi khudakta hangdokpa yadana lerakhiba Makatana masing yamlaba tablet asigi mapu kanano haiba thiba ki thabak yamna kanna jathari haiki Bekse angol pamjida kanu yawle Actimen and ban substance consider 60 mg yawgan sima pai pare sistore pai any public da pai sawuk tv raga hand to hand tamina raga sumbo ko phatro mi samyam ko da pusalai mi amse think about what pada ona ko mating pangpio na ko Moirang hanubada leba vocational guide school da nursery tamlibi mahiroi nupi machamabu school adu ki chokidar na molest tawkhibabu KSN hakchina lawi hairi tungi yumbi oirakadawriba mahiroi singda sumcha na honarakpasi ngalingai ta thingong na honasi haina Ganglaipa Students Association KSN na khangalakdei Baspati Nepali Basti dagi Mapau Thangal Kuldaleba Asangbi Kaubi Chahi Nipumangaram Surabi Nupiama Til Hidak Thaklubadagi ngasi rims ta Laikhidrabi Asangbi gi Mapuroiba Indra Bahadur na Fongdorokpada Makoyani Apang thabak suraga hingnana ba honaminabani Karigidamakta mahakna hu thaklaga sikhibanu haibasi angakpa poi Mahaki tha 13 romda ngairiba machanupa masu lehori haiki Status of Fisheries and Aquaculture Development in the State of Manipur haiba thimda Fisheries Officer Singh amade Farmers Singh oiba interaction program ama Imphal East ki Panchayat Hall da pangthokre Directorate of Fisheries na Central Institute of Fishery idu Mumbai ga pulaga sinba interaction aduda Fishery ki Director K Sarat Kumar CIFE Mumbai ge Principal Scientist Dr. A.K. Reddy yauna tongan ba Fishery Department ki official Singh amade farmer kayana saruyaki Director K. Sarat Kumar na fish farmers sing na thengnari ba khudong chadaba sing amade anoba research tawbagi matangda hena khangnanaba interaction program asi pangthokpani masina farmers sing na ngagi pothok hena puthokpada achoba mateng oigani haiki farmers sing sigi kari awat pa lebege moina tawibse kari thabak no adaga koi sida kari research darkar oibege haibina sing si khangdok na bida makta farmers ki direct Moina interactive program si sindani ngarang nongyai matung chawrakna punga marom taba matamda singjamai police station gi manung chanba khagempali huidrom lekai da leiba W manglem kauba amage yunggi geta sakhangdaba singna bom langsinduna pokhai halamle thaudodu da sopandi amata yaukhide kanana karigi damakta langsilambanu haiba khangbangamdri thawong adu yaningdaba phongdoktuna khagempali huidrom lekai da ngasi wakan mipam chathakre nupi amana thaudo asi kanana karigi damakta chatharambanu haibadu athuba matamda sengdok piraknaba phongdorkli masi karigumba angan bada natraga yum inda oirabadi lekai sida leiba angang oiro ahal oiro ko moi singi sibe yaba di yamna sawwa kainone raina maneba adu masi yaragadi khoina karamba organization na natraga kanagumana tawramino habedisu khabada sengdopiro United National Liberation Front UNLF ki Nipal suba mapok kumon numit November gi kungamari asida loop asigi Central Committee na party amasung lanmi shanglu ki mahut sinduna iraicha pumnamaki mafamda ikai khumnabaka loinana yawol lalhogi yaifa paujel pirakli aina thinkraba UNLF Central Committee gi cherol da hai Manipur India muknabasi chahi humphumdoi surakle aduga loop asina ningtam lanjang chatharakpa chahi Nipal surakle ngasidi loop asina wakal midyang manaba yawolup singaloina na anoba yawol amagi khongthang amada khumang chauksinabu honajari haiba wafam thamladuna UNLF Central Committee gi chahi gi warol su phongdorakli Loop asina chahi kayagi mamangdagi ireja singda matam gi oina phongjakhiba wafam sing adu ngasi honglakliba phibam sing asida kadai fawba chumli haibadu amuk hanna nainarakli Loop asi maruaina ireja singda thamlakliba wafam de Indiana Manipur bulising machamapal nipumapal da namduna lokshin khiba aduna Manipur India anigi phuruk ki muknaba national contradiction asi thorkhibani Manipur na India ki loilam ama oina lairiba phibam asi miyam hupna hoba leibak miyam ge ningtam lalho ki pambai na wakhaiduna Manipur gi ningkha tamba sovereignty and independence amuk hanjil hangadabani haibasini hairi
मरमदे मणिपुर की निंखा तंबा हंजिनबगी वाफम असि कैदोंगैदसु ताइसिनबा यादबा वाफमने मसी मणिपुर की येलौमी सिंह हिंगबन नत्रगा मुटखिबगी वाफमने मसी UNLF ना निंगतम लालहौ चंगसिलखिबगी ख्वाइदगी मरुओइबा मरमनि हाइरि जेरोल असना मखा ताना इंडिया ना मणिपुर की निंगतम लान मसक खंगलकपा वेस्टिया की फिवम इंडिया की पॉलिटिकल अमसुंग मिलिटरी लालोंग लोइलम लेंगाक अमसुंग फुरुप की सक्तम टेरिटोरियल इंटीग्रिटी की मतांगदा UNLF की फिरेप मणिपुर की फुरुप सिंह हिंगमिन्नबा इंडिया की खुदुम चल्लब कैथेल मणिपुर की ह्यूमन रिसोर्स ग्लोबलाइजेशन अमसुंग मणिपुर निंगतम लालहौ माइ पाकपा अखोई की पांगल इंडिया मनुंग की मुंगनबसिंग मालेमदा अखोई की वाफम सौगन्नरक्पा मरिक चुंबा वाफम सिंह फोंदोरकपगा लोइनना UNLF की निपुनिपाल सुबा नुमित असिदा सरुक यारिबा लुप असिगे काडर लोकल मेंबर्स सिंह लानमी संगलुक की थौपुबा ऑफिसर अमदे लानमी सिंह अमसुंग तोंगान तोंगान बा मफम सिंहदा पांगथोकलिबा कोमोन नुमित की थौरमदा सरुक यारिबा सिंह मालेम की मफम कयादा चाइथोक्तुना खुंदारिबा मणिपुरी फुरुपचा पुमनमकी मफमदा UNLF की सेंट्रल कमिटीना इकाई खुमनबगा लोइनना यावलगी याइपा पाउजल पिरकली ngarang ayuk national highway number 38 ki khumbong manakta bom pokhai khiba thawumbu yaningda phongdok tu ngasi sagol tongba sabalekai da wakan mi pham chathakre mirakta bom thambiganu mirakta bom pokhai halaga miyamna makhoi pu sogat le haina utning libra haibana chingba wahai kaya placard chingda ikhi mi pham adu da saru yakhi be mana asigumba thodok asi mapham asida kayara khanna thokpa leikre gari maram gi asigumba thodok asi amuha na tho alibano mafam asi lanbung onthok ninglabra matungda amuha तौबीगनु हाइना अपील तौकी मखा ताबसु अमु हन तौबीगनु इचासिना तौबीरकपदा खोइसि याम वारे थानाना जु मरोनमा अंदैगी सोना जु बोम फुमबिरमा दे बोम दिं तौबा दे मसिदे यामे दो मसिदे से थोइसे मसिदे सिदा ने इचासि मिसिना ने तौबीरकपजे खोइ याम वाना खालजरे मसिदे सिदा यम होंजलग बसगनिंगा पोनी जगह जगह दा अदना मसिदे तौबीगनु इचासि Imphal East Police Commando na Kaishampat amasung Sija Hospital area dagi ngarang ayuk pung mapalga minute kun amasung nungtil pung mangarom taba matamda Pripak Progi member ani fare hari District asigi SP gi Cherol amada fagalaba mioi ani adudi Haishnam Lokeshor chahi yangkai apok palai khidraba mangol jaw Kaishampat khairak pamlai kai dagi ni atopa mioi aduna irom thoithoi chei kungamari apok palai khidraba iboyaima Lamphel Sana Kaithel dagi housingna Langol type 3 da leibani hari Amarom the Imphal West Commando na NSCN KG Samurai Latpam Bipin Sharma Koba Khongman Mangjil Turel Maningdagi mioi ama charkhiba tang kungani thoi da fare haina district asigi SP na thorokpa Cherol aman hairi Lupa crore marirom changna cycle amadi makok sing ani gi tainabada nauna sagadaba yot ki thong mathang chahi January dagi saba horgani haina cycle kendra gi MLA Yamthong Haukip na phongdokre ngasi horticulture department na sinduna cycle subdivision ki manung chanba H Champhai khulda pangthokiba district ki thake lomi singi training program ama hodokpagi thoramda MLA na wafam asai phongdokibani thoram asida deputy director KH Lokendra cycle gi ADC member Lunkhohen Haukipsu saruyaki deputy director Lokendra na Jara Singh Thadringe ki mamangda matau karamna laina tina dagi ngakthokna ba khonagani haibasi lomi singna munna khangba matau tai phongdoki MLA Yamthong Haukip na cycle kendra si Chingi district singi manungda lambi thongi phibam sothaba amani haina center da taksin badagi PMGSY gi technical officer sing laktune lamle loinana yot ki thonga si sanana ba khangalam ba loinana atai chawkhat thorangi thaba kaya su paikhatna na ba khonagani haiki January da tender तौरगा साबा होरो आइदना है दिल्ली दगी दी पैसा लाखरे आदुगा सिलचर द लेखरे पैसा से विजिट तौरगा विजिट लागा टेक्निकल सैंक्शन सिदा मखोय नमा सामा नमा मिनमा न उरगा अंदा टेक्निकल सैंक्शन से तौगुदुगा UNLF के निपुनिपाल सुबा मपोक कुमोन नवंबर कुनगमरी न लाखपदा लेबाकी निंगतम यावल इहोदा थौदांग लोबा होरगलिबा URF ना यावल की पाउजेल पिरकले लुब असिगे सेक्रेटरी इंफॉर्मेशन एंड पब्लिसिटी AK पिबारेल न थादोरक Cherol amagi matungina jahi nipunipal chupna leibak miyamda ningtam yawol ihogi pau chenduna masagi thodang pangthokliba UNLF ke marat chetlaba political ideology ki pangal amadi safuna India masamakna lamdam asonggi yawolup amadi yawoloi singbu mang tahle haibagi wakhalon amagi makada linkhiba
NIA Masagi Special Court Fawuna UNLF ki thabakti Manipur gi mangkhrabaning tamba tanbani hayan bangam kibasimak lebaki yawol ihauda UNLF na piba singthaningai weba khudol amani hari Yawolup asina lebaki apun baning tamba yawol iho amagi pangal sagatpada masak thokpa thaudang lawrakani haibaga loinana URF na yawol gi paujel pirakli Ngarang numidang nongyay matung chawrakna pung ama makhairom taba matamda Moirang Police Station gi manung chanba Thangalawaida Kunthraum do Suba Assam Rifles ki kangbu amaga nongmai kapna bani haiba thodokta lalo bani haina chingna ba mioi amasire mangonda gi 9mm ki pistol ama kapayari ba nongmai maru aniga konana fanglei leikidraba mioi adu masak maming khangdokna ba Rims ki mokta thamkhre Manipur Sarkar ge Tourism Department na sinduna hapta kangjei bungda amade bot ta chathariba Manipur Sangai Festival ngasi marini chankre festival asina miyamda yamna pamnariba water sports hauji moirangi tangmu water sports complex ta chathari mafam asida water surfing amade wind surfing na chingba event kaya haptuna miyamgi pungning chingsli adumakpo praja singda awareness piba watpa madi khanganba watpatagi mishing kharadi hanthari Sports की complex रे सिदा अखोई के तामु आई फम जरी दा सुगुम सुगुम बा कनो सिंग तौरी है बसे मैं खाना दो तौरी मसी अखोई क्वाइदगी